Injang may tar lerme ko. Beef ni. Nang lam thong lerme. Hi ma'am. Ma'am masidi ay ka aji kitang semjin ge na dum semba hore ba ko. Hendak khangde hendak marak se ka semba rama ilag lai. Ka seme selling tau ba hai ta ko yamba lilong da gi yamba saro soina tau bi ni ado moina dum yam hong na su su bi do mayam so dum room gumba any hall gumba church gumba or so dum selling gumba tau ninga ga di adum contact tau bi ro adum ai site ta ge dum hong na dum tau han ge ano ano kita do काजे 40% मुक्ति लोचले सुमाइना 15/15 ने बको तावस पीपीसी ओइदबा आइए दिस वे वाला कनको वीडियो दा hay phok badi hay di hay re sa ba ya bang di loi le hore maku da atang patar ni tu tang lu kita ya ko adu khai badi ki One day later. Hai ke di ya de na khandi ni nan khoi da la ai nai kan ne khandi to injang may tar lerme ko beef ni nang lam thong lerme yam nungai re Rayan Enterprises ki yamba sing ai gi yamba sarosoi gi team ada lairiba team sina ai gi ka che sit na na loisin bere ngasi di yamna nungai re thank you ado mayam su adum pambiba leiragadi contact tobirak pa yagani ai contact number hapcharange display sida adum aduga ai gi description da moi gi Facebook page su hapamge ado mayam gi apam mong da selling adum tobiba yani selling tawi pen rang nung loina tawi ko aduga wiring gi mai gi electric ki loina loi paire
ꯑꯗꯣ ꯑꯦꯂꯨꯃꯤꯅꯤꯌꯝꯁꯨ ꯂꯣꯏꯅ ꯄꯥꯏꯔꯦ ꯑꯩꯒꯤ ꯀꯥꯁꯦ 15x15ꯅꯦ 15x15ꯁꯦ only 2 daysꯇ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯟꯕꯤꯔꯦ ꯏꯌꯥꯝꯕ ꯍꯣꯏꯅ ꯑꯗꯣ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯌꯥꯝ ꯅꯥꯟꯅꯁꯨ ꯂꯣꯏꯁꯤꯜꯂꯦ ꯑꯩ ꯀꯥꯁꯨ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯗꯨꯒ ꯌꯦꯡꯉ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯆꯥꯛꯂꯦꯟ ꯑꯃꯒꯁꯨ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯒꯤ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦꯀꯣ ꯃꯔꯨ ꯑꯣꯏꯅ ꯁꯤꯅ ꯌꯥꯎꯗꯕ ꯗꯤꯁꯇꯤꯡ ꯑꯣꯏꯍꯟꯗꯣꯏꯅꯦ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯕ ꯍꯧꯗꯣꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯀꯨꯛꯁꯦ ꯀꯔꯝꯕꯅꯣ ꯍꯤꯟꯖꯥꯡꯒꯤ ꯀꯨꯛꯁꯦ ꯂꯣꯏꯅ ꯀꯣ ꯃꯦꯟ ꯍꯦꯗ ꯀꯨꯛꯁꯦ ꯑꯃꯗ ꯏꯌꯥꯝꯕꯁꯦ ꯂꯩꯔꯦ ꯏꯌꯥꯝꯕ ꯀꯃꯥꯏꯅ ꯇꯧꯈꯤꯒꯦ ꯊꯣꯡꯕ ꯀꯥꯟꯗ ꯌꯥꯝ ꯊꯋꯥꯏ ꯆꯪ ꯊꯣꯡꯈꯤꯕ꯭ꯔꯣ ꯊꯣꯡꯈꯤ ꯊꯋꯥꯏ ꯌꯥꯎꯅ ꯆꯥꯛꯁꯨ ꯏꯌꯥꯝꯕꯅ ꯊꯣꯡꯕꯤꯔꯝꯃꯤ ꯉꯁꯤꯗꯤ ꯄꯨꯂꯞ ꯆꯥꯃꯤꯟꯅꯗꯧꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯀꯥꯏꯗ ꯁꯤꯗ ꯍꯥꯞꯆꯤꯜꯂꯁꯤꯔꯣ ꯍꯥꯞꯆꯤꯜꯂꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯧꯔꯁꯤꯔꯣ ꯆꯥꯔꯣꯀꯣ ꯍꯥꯎꯅ ꯑꯗꯨꯝ ꯆꯥꯔꯁꯦ ꯍꯥꯎꯕ ꯑꯝꯇꯪ ꯈꯟꯖꯦ ꯑꯁ ꯍꯥꯎꯅꯤ ꯀꯩꯗꯧꯕ ꯍꯥꯎꯔꯣꯏꯗꯣꯏꯅꯤ ꯆꯥꯕꯗꯤ ꯑꯩꯈꯣꯏ ꯆꯥꯕꯗꯤ ꯆꯤꯜꯍꯥꯎ ꯊꯤꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯆꯥꯕꯗꯗꯤ ꯂꯝ ꯌꯥꯗꯦ ꯊꯨꯝꯗꯤ ꯊꯨꯝꯗꯦ ꯇꯦꯂꯝ ꯌꯥꯝ ꯊꯤ ꯍꯥꯎꯔ ꯂꯩꯔꯝꯃꯦ ꯃꯌꯥꯝ ꯈꯨꯊꯣꯡꯁꯦ ꯅ꯭ꯌꯨ ꯇꯦꯛꯅꯤꯛꯅꯦ ꯊꯤ ꯍꯥꯎꯔ ꯂꯩꯔꯝꯃꯦ ꯁꯔꯣꯁꯅ ꯍꯥꯎꯗꯗꯤ ꯄꯨꯅꯦ ꯍꯥꯏꯗꯨꯅꯤ ꯗꯥ ꯁꯔꯣꯁꯅꯥ ꯍꯥꯏꯈꯤꯕ ꯗꯥ ꯁꯔꯣꯁ ꯃꯥ ꯁꯥ ꯂꯧ ꯆꯠꯂꯣꯅ ꯍꯥꯏꯔꯝꯃꯦ ꯑꯃꯨꯛꯀ ꯑꯩꯈꯣꯏ ꯑꯣꯏꯅ ꯆꯠꯂꯣꯅ ꯍꯥꯏꯔꯤꯕ ꯑꯩ ꯆꯠꯂ ꯂꯧꯔꯨꯅꯦ ꯆꯠꯂꯨꯕ ꯑꯩꯅ ꯊꯣꯡꯕꯤꯔꯤꯁꯦ ꯉꯥꯏ ꯐꯗ꯭ꯔꯣ ꯉꯟꯅ ꯄꯨꯡ 3-4 ꯆꯠꯇ꯭ꯔꯒꯗꯤ ꯐꯪꯗꯕ ꯁꯥꯗꯣ ꯑꯇꯩ ꯃꯄꯥꯟ ꯊꯥꯕꯗꯤ ꯐꯪꯕ ꯁꯤ ꯃꯅꯨꯡ ꯁꯥ ꯊꯥꯖꯤꯟꯁꯤ ꯐꯪꯗꯕ